अहनबदा हौजिक फाउबगी मरोइबा पाउ पिजरे अनौब लेंगाक अमा सेमनबा हौजिक दिल्लीदा लेरिबा बीजेपी अमसुंग मसिगा चटमिनरिबा एमएलए सिंगे मिफम अमा हयेंग दिल्लीदा पांगथोकलगनी मणिपुर इन्फॉर्मेशन कमीशन दा सिटीजन सिंगे सेकेंड अपील तौरपगी चांग हेंगलगे हाइना स्टेट चीफ इन्फॉर्मेशन कमिश्नर कोइजम राधेश्यामना हाइख्रे मौसागी खल ngaktuna thamnanaba pandamda mahiroy singi nongbugi oiba exposure visit ama karang ithad amadi kaibul lamjau national park ta chatkhre khurumjari ISTV paw medeng tabri punamakpu taram nokjuri hauzik fawbugi maroiba pawsing miyam da pizari अनौब लेंगाक अमा सेमननबा हौजिक दिल्लीदा लेरिबा बीजेपी अमसुंग मसिगा चटमिनरिबा एमएलए सिंगे मिफम अमा हयेंग दिल्लीदा पांगथोकलगनी हाइरे हानगी चीफ मिनिस्टर एन बिरेन यावना एमएलए कया दिल्लीदा केम तौदुना लेरिंगै चेरकासिता ngasisu nungthilgi flight ta speaker ts saiteberta chingzamai kendrogi एमएलए खेमचान मयांग इम्फाल केंद्रगी एमएलए कोंखाम रुबिंद्रो खेटेगांव असेंबली कॉन्स्टिट्यूएंसी की एनपीपी गी एमएलए नुरुल हसन अमदे लंगथबाल केंद्रगी एमएलए कराम श्याम नुंगबा केंद्रगी एमएलए दिंगालुंग गांगमई दिल्ली दंगसी चंख्रे हाइरे ISTV ना फंगबा पाव अमगी मतुंग इन्ना हौजिक दिल्लीदा लैरिबा एमएलए सिंगी ओइबा एनडीए गी मिफम अमसु दिल्ली मणिपुर भवनदा अनौब लेंगाक अमा सेंबगी मतंगदा खनगनी हाइरे अमरोमदा सेंटर की लुसिंग सिंगना एमएलए सिंगी मरक्तगी चीफ मिनिस्टर की फम मियोय अमदे हेक्ता पिरकपदा एमएलए सिंगी मरक्ता मोट मानदबगी वाखलोन सिंग लेट्रे हाइनसु थाजबा याबा पाव मन हाइरे हौजिक दिल्लीदा केम तौदुना लेबा एमएलए सिंग अमदे हानगी चीफ मिनिस्टर एन बिरेन मणिपुर लेजिस्लेटिव असेंबली की स्पीकर टीएस सैटेबर्टा जेडीयू की एमएलए अब्दुल नसी एनपीएफ के एमएलए लेसियो कैसिंग अवांगबुंग न्यूमाई एनपीपी के एमएलए एम रामेश्वर शेख नुरुल हसन इंडिपेंडेंट एमएलए जे कुमोसा बीजेपी के एमएलए सिंह अमदे आर के इमो एल सुसिंद्रो एल रामेश्वर एस राजेन एस दिंगो टी रुबिंद्रो एस केवी एस रंजन केस इबोमचा सापम कुंजकेश्वर के रुबिंद्रो के एस जॉय किशन टी एस अरुण कुमार टी एस श्याम कुमार कराम श्याम जिंगालुंग गांगमई उसम देवेन वाई खेमचान अमदी बीजेपी की एमएलए गोविंदास कोंथौजमने मणिपुर इन्फॉर्मेशन कमीशन द सिटीजन सिंगी सेकेंड अपील तौरपगी चांग हेंगलाकली अमदे मणिपुर इन्फॉर्मेशन कमीशन ना चादा मरिफुतरा मापनगे मतम चाना थबक लौखले हाइना स्टेट चीफ इन्फॉर्मेशन कमिश्नर कोइजम राधेश्यामना फोंदोक्रे वाफम असिंगसिदगी हौना नुमित तरेट नि चथगदबा राइट टू इन्फॉर्मेशन वीक सेलिब्रेशन 2025 DIPR की ऑडिटोरियम दा हौदोकपगी थरमदा हाइखिबने थरमदुदा मणिपुर लेजिस्लेटिव असेंबली की स्पीकर सैटेबर्टा ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट असेम भक्ता अमदे स्टेट चीफ इन्फॉर्मेशन कमिश्नर कोइजम राधेश्यामना मरुइबा म्यूसिंग ओइना सरुग्याखे स्टेट चीफ इन्फॉर्मेशन कमिश्नर के राधेश्यामना मखाताना सिटीजन सिंगदा मखोय मखोय इन्फॉर्मेशन खंगनबा पीबा हक सिंग से नियम सुमना सिजनबा अमसुंग पब्लिक अथॉरिटी की माइकेदगिसु सिटीजन अमगी पिफम थोकपा इन्फॉर्मेशन अदु मतम चाना पीबा मथौ ताई अफबा डेमोक्रेसी अमा लेहनबदा सिटीजन अमगी राइट टू इन्फॉर्मेशन एक्ट सिजनरीबा अमसुंग पब्लिक अथॉरिटी अनिगी मरक्ता अफबा थंब मथौ ताई हाइके कनागुंबा सिटीजन अमना पब्लिक अथॉरिटी दा RTI थाबदा करिगुंबा पेंदबा नुंगाइतबा लेरबदे स्टेट इन्फॉर्मेशन कमीशन दा सेकेंड अपील चटपयाई मदुगी मतुंगदा इन्फॉर्मेशन कमीशन दा थबक लौखटकदबनी हाइकी यामना तोयना एरिंग ओइरबा ऑफिशियल सिंगो मोय कोई डिपार्टमेंटल एक्शन लौनबगी अदुगी कोइदा रिकमेंड तौनबगी पावर सु एक्शन पी अदो कोई RTI विक तौबसी कोई प्रजा सिंदा मोय इम्पावर तौबा मोय लेबर राइट्स दि खंगनबा लोइना पब्लिक अथॉरिटी सिंगु कमाई तौना कोई प्रजा की रिक्वेस्ट सिंगु रिस्पोंड तौबदगी कमाई तौना प्रिपेयर तौबदगी कमाई तौना कोई पुन्ना होतबिनरगा यामना हेना ओपन ओइबा ट्रांसपेरेंट ओइबा अकाउंटेबल ओइबा करप्शन फ्री ओइबा डेमोक्रेटिक सोसाइटी अमा सेमदा मतेंग पांगनबा होनकदगी हाइबगी पांदमदा कोई सेउगा तौता हौगलाक्लिबा महिरोय सिंगदा लमलक की सा उचेक सिंग अमदे मखोयगी लैफम सिंगु योखत्तुना थंबदा अखोयगी थौदांग लै अमदे महौसागी
khal ngaktuna thambada mateng oi haiba khanghananabagi pandamda Mahiroi Singna Sarugyaduna Nomgi Oiba Exposure Visit Ama Karang Island Amadi Kaivulamjau National Park Ta Khongchet Amangase Lamthakre Bisnupur Forest Division na Humputara Mathoirak Suba Wildlife Week Kamari Lainana Chayulama Chufna Sathagadaba Lamlaki Sa Usek Singh Kanbagi Pandamda Pangthokliba Thauram Adugi Sarugama Oina Ngasisu Bisnupur District Ki Khangatlaba School Mangagi Mahiroi Singna Sarugyaduna Bisnupur Forest Office Tagi Range Forest Officer Headquarter RK Sadanandana Lamthaki Karang Ithat Amadi Kaivulam Jau Fawa Sakataba Khongchet Adubu Lamthabagi Thauram Aduda RFO Headquarter RK Sadanandana Hogulakliba Mahiroi Singda Hogulakliba Mahusagi Honglakliba Khal Asi Kanbada Lamlaki Sa Uchek Singh Nalauriba Thogdang Amade Makoigi Laifam Singbu Yokatuna Thamduna Aikoi Miyuibagi Makoigi Lainuriba Mariasi Fajana Khanghanba Ngamlabada Aikoigi Akoibagi Fibam Ngak Senba Amadi Mahusagi Khal Ngaktuna Thambada Achobo Mateng Oigani Masida Bisnupur Forest Division na District Asigi Mafam Sinba Thungna Miyambu Wakal Tananaba Honaduna Lakli Humputara Mathoirak Suba Wildlife Week Kamari Lainana Uchara Thaba Painting Quiz Debate Competition Yauna Makhal Makha Kayagi Program Pangthoktuna Lakli District Asida Laiba Miyamnasu Bisnupur Forest na Paikhaliba Thabak Thauram Asida Mateng Pangbiduna Aphaba Environment Ama Ohenbada Aikoi Punna Honaminasi Haiki Bishanpur District Laiba Kogi Satra Singh Class 5 tagi horo 12 for the labor school Kangatchaga school Mangada koina ngasi exposure to rama satra singi damakta Karang Island amadi Kaivulamjau National Park ta pujari koina ngasi sachari ba exposure to rasigi maruba pandamdi hoji haugalaiba satra sing sida koina lamlaki laiba sa uchek sing da nungsiba fauna ba amadi pungmakogi thamoi nungda nungsibaga loinana pungmaki sa uchek sing asibu yakot pinagu damak ngasigi pandamasi pangthok chabani painting competition essay competition quiz competition matung desa pangthok charakani Pangtok Sarapur Matam da kogi Bishanpur District Library School Singna hena participate tawdana kogi lamlak laiba saw chek sing sibu nungsibagi pungning phawon bidana khonglaiba ai ngasagi kairei bai ngasai khalasida khitang to sumating on poina janaba Bishanpur Forest Division na matung samon sinjal haje Laibag asigi mafam pumbada 2nd October dagi October 9 phawba cheolama chufna sathagadauriba Humputara Mathoi Suba Wildlife Week 2025 ki sarugama oina ngasi ayuk Thoubal Forest Range na sinduna school gi Mahiroi Singalwenana Funal Maringda trekking chatuna human animal coexistence thoram pangthokre guided bird watching trial walk Haiba Pandamda Divisional Forest Office Thawalgi DFO Dr. LG Siligi Mireng Makada Range Forest Officer Thawbal Dinesandra Salamna Luchingduna Waithau Protected Forest ki area amasung Oriba Funal Maringda Chatkiba trekking aduda Wildlife Explorer gi member sing amade staff singsu sarugyake ngasigi khongchat aduga mari leinana Range Officer Dinesandra Salam amade Wildlife Explorer gi member singna Mahiroi Singda lamlaki uchek amade sa singi maramda sugaina takpiki bag loinana Miramdagi parakliba uchek singbu hatpiroise makhoibu ngakpi senbiduna loinasi haiki Chandelgi Wildlife Week Mike Pang na chathare ngasi DFO Chandel na sinduna Yangen Ching amadi Kangbung Reserve Forest ki nakna leiriba Kakching District ki Sero Khulda Mairapai Biseng Mahiroi Singtam Police Outpost Oshi staff sing Nimfugataruk Subasam Rifles ki officer sing amadi Jawan single loinana Forest ki staff singa punna Humputara Mathoirak Suba Wildlife Week Pangthokre ngasi sathakiba thoranga mari leina uchara chahum lomsu Sakpi Turel gi torbanda miyam punna thake ngasi gi thoram aduga mari leina DFO Chandel and Munal Maiteina aikoina Manipur gi Laimai dagi sa uchek singbu tasengna mai pakna kansi harabadi Maira Paibi Ima Singi mateng changi Manipura aruba thabak thodang kayada Ima Singna Silak soidana mai pai maramasina ngasi serauda pangthokliba Wildlife Week ta Maira Paibi Ima Singh yaubiba asimakna thauramasi kharamakhai di mai paklagani thajai loinana Manipur gi atai mafam singdasu sa uchek singbu kanbada lamdam adugi Maira Paibi Singh amadi civil society singna sarugyabiu amadi forest department bu mateng pangbiu haiki Help others to grow together. We live with clarity and purpose. Let's go together. Haiba moto danga se takel khongba longjong lerekta peace resort and hotel sangabagi thoram pangthokre thoramadu da director Youth Affairs and Sports Joint Secretary Home Government of Manipur Dr. Mayangbam Beto MCS ISTB ki President Laitan Them Tombe President EGM Khogendra Khomram Secretary EGM Yumnam Rupachandra MTI Health Dr. Rajiv Kangabam amadi atai masak naiba miyoi kyana sarugyake
Laibak ama lamdam ama saukhalakpagi matung ina resort amadi hotel gumba si masing yamna leiba mathau tai masina lamdam adugi larik laishu hairaba lainga ki thabak fanghaudraba nha singda masina chawna mateng pigadoribani mioi lakh kunthra gi maya da lairiba manipur da laingak na loina namak thabak pigani haibadudi oithok tabana sigumba resort macha macha semgatpa mathau tai hanadagi hauna OG Enterprises na naha kaya thabak piduna laklaba matungda ngasei OG Group of Enterprises na nauna hangdorakliba resort amadi hotel amuk ke hena atopana hakiabu thabak pibada chawna mateng organe haina wangangloi kyana fongdoke thaurangamari leinana director Refuse and Sports amadi joint secretary home government of Manipur Dr Mayangbam Betona Imphal area da resort natraga hotel sengbat patarabasu open space leitabana khudong chadaba kaya mayoknari mafam asida OG Enterprises na nauna hangdoliba resort amadi hotel ase mafam yamna chai masina imung manung gemiyoi singna Imphal gi chilaba mafam dagi khitang haidoktuna mafam asida ngahaktang pothan na balak pada yamna nungaiba mafam ama soidana oigani haibagi thajaba lei OG Enterprises na makhatana development da khong thangjinba ka loinana lamdam asigi thabak fangdriba naha singbu thabak pibada chawna mateng oigani haiki common place ama develop torakana any issue oisino hojik thoi birang sisu oisino anything se hominera kana common space amda mayam thola kana hazane exchange torakana solve to udam deba aduna jai sai ai silos leibdo ko hojik leiba sumba particularly unplanned over ko city planning plan tawdaba town planning plan tawdaba ko Manipur gumba keno city maru ena sumaina si ONG ko keno kari haitare groups na tawbidana sumaina recreational over yaba jaga even ko family outing chatpe yaba jaga sometimes any occasion da mayam pulaga yaba sumba ko develop tawbi je harau jai am successful oibiu Thauramadu Saruk Yakiva Information Service Television Network ISTB ki President Laitanthem Tombina Aussie Group ki CMD Biswachandrana ngasi nauna hangdokliba resort amadi hotel asina lamdam asigi thabak fangdriba naha kayabu thabak piduna naha kaya asigi senthok lambi pibita natana hingnana bagi lambi amasu piri Aussie Group na paikhalakpa thabak thauram singda hena chaukhatpa amadi mai pakpa orisnu haina thagat wahi pikhi Biswachandrana ngasi Odi baptisali sort helse mai pakwa wasino haiba wahi khasiwa thamdaro lena ligi magi disosida ni mayam ama thabu pibon gamura asu mai pak wasino haiba wahi khasin thamdaro ai tesingai Wabagai Higher Secondary School 1976 alumni Sinduna World Teachers Day 2025 Kamari Lainana Maridak Suba Sintakpa Singh Ningsing Thauram Wabagai Higher Secondary School gi Recreation Hall da Pangthokre Thauram gi manung Channa School adugi campus ta leiba lamjing baira Paibu Singh Gaining Singh Pung amadi laikhidraba Oza Singh amasung alumni gi miyoi Singh gi photo da sarugya khiba Singna laisu katuna ikai khumnaba utpaga loinana minute ani tumina lefki Thauramadu da Kaksing Higher Secondary School gi retired principal Elangbam Surchan DMU Amadi MTU ki Vice Chancellor Professor Wahengbam Chan Babu MU ki Humanities ki former Dean Professor Moirangthem Mani na chingba singna sarugya ki M Joina Oja Habasidi Amambada Mangan Piba Kendall Gumbani ngasigi World Teachers Day sida kathokpa ngamba Oja Laitrogadi Quality Education Habasi purakpa oithokloi haiki Thormaduda DMU amasung MTU ki Vice Chancellor Professor Wahengbam Chan Babu na Ojaga Satraga Lainuriba Mari Edu Afaba mari thamduna ngasi pangthokliba thoramasi haujik lairiba Manipuri society da achoba safu ama purakani haiki Teachers Day se tonganba celebration ama oina chathaba school college amadi university da overfangi ozagi numit ki asengbo wahan thok leina pangthoktuna ozaga mahiroi singa lainuriba mari hena fagarhana naba honesi haiki thoramaduda 1976 da Wabagai Higher Secondary School da oja oiramba singda achamba khudol su tamki Thasigi tang taret meragi taramangani panba purnima numita pangthoka daruiba mera hau chongbagi thauram Manipur da lairiba tongan basingmi yalhomi singi chip chamaga kuntraga mangana sarugyaduna pangthoklagani haina mera hau chongba thausil lof sana konungi convener Mutum Maniton Maitena Fongdokre Wafamasingasi Directorate of Art and Culture gi Office ta pangthokpa paugi mifom da State Level Organizing Committee 2025 ki member su oriba mera hau chongba thausil lof sana konungi convener Mutum Maniton Maitena chahi khudingi sana konungi masil ama oina pangthoktuna lakpa mera hau chongbagi thoramase 2017 dagi state laingak na mapung oina thaudang lobiraga State Level Organizing Committee amadi mera hau chongba thausil lof sana konunga pangthoktuna lakli handagi thoramase da saruk
यागदबा चिपसिंग चिंगी कल्चरल ट्रोप तरा मंगा सुगनु अमदी अंड्रोगी कल्चरल ट्रोप सिंगना मपुंगोइबा जगोई इसै सिंग उत्कदबा सिंग हयेंग नुंथिल सना कोनुंगदा इनिंग थौलै सेंबा सना जावबना ओपगा लोइनना थौरम नुमित मेरागी तरा मंगानी पानबा पूर्णिमा अयुक्ता सना कोनुंगदगी हौरगा कंगला फावबा चिंगमी तमी सिंग पुना खोंगचट अमा चटलबा मतुंगदा मरुओइबा थौरम सिंग कंगलादा पांगथोकनी हारिबा थौरम असिदा मियाम पुनुमकना सरुग्याबियु हाइखी हौक चोंबगी पांथोक्तबा यादबा चिंगमी तमी मसिन मनाव ओइबगी सिगुम्बा थौरम मसे सही खुदिंगी सना कोनुंगना पांथोअम्बदु हौगिबा सही 2017 दगिदी मणिपुर स्टेट गवर्नमेंट गी प्रोग्राम अमा ओइना मखोइना चौबा थौदांग अमा लौबिदना होजिकसु पांथोई मपुंग ओइबा थौरम कंगलादा पांथोकदोरिबा सिदसु खoi मपुंग ओइना चिंगमी तमी मयाम अमा सरुक याननबगीदमक्ता खoi होजिक फावबदा सिनबा लांगबा लोइसनजरे अदुना चिंगदा लेबिरिबा अदुगा तमदा लेबिरिबा चिंगमी तमी मसिन मनावगी अमत्ता ओइबगी थौरमजिदा मैम पुनमकना मतम चाना लेंबिरगा मपुंग फाना सरुक याबियु हाइदना मैम पुनमकी मफमदा पाउजेल से पिजरी इंडियन रेड क्रॉस सोसाइटी मणिपुर स्टेट ब्रांच न सिंधुना हंदक तथोखिबा इसिंग इसाउ सिंगदा सोगलबा मियाम गी मतेंग पांगबदा चौबा थौदांग लौकिबा इंडियन रेड क्रॉस सोसाइटी गी मणिपुर स्टेट ब्रांच अमदी डिस्ट्रिक्ट ब्रांच की वॉलंटियर सिंग तराम ओपगी थौराम स्टेट ब्रांच असिगी MG Avenue the Laiba office ngasi pangthokre thoromadu da Indian Red Cross Society Manipur State Branch ki Vice President Dr. Arkinimai retired IAS Chairman Narendra Ningombana Jingba Singna Maroiba Mithunglen oina sarugya ke DC Dr. Nebideta Laren Lakpamna Manipur da thogliba irang amadi disaster singda Indian Red Cross Society na awaba taraba miyam da amadi lainga ki missionary singda mateng pangduna lakle Red Cross Society ki volunteer singasina मालेम की ओइनसु फिदम निगाइनी हारिबा वॉलंटरी स्पिरिट असिना मियाम द अवेयरनेस पिरगदे वॉलंटरिज्म हेना कनखलकपदा अचोब मतेंग ओइगनी हाइना थाजै हाइकी Indian Red Cross Society na under specifically district administration Imphal East aigi officer singna government gi akhoi institution na respond to bangam dringai da santi goma da Indian Red Cross Society Imphal East district branch na hana respond to bibado I'm very thankful to Indian Red Cross Society for that blood donation da na ambulance service provide to bibase akhoi enough ambulance service leijade state government gi Imphal East ki oiro only we have only 2-3 so sigumba matam da Indian Red Cross Society na ambulance service ama provide to bibase it's just a huge relief to the government Dr. Arkinimai na Indian Red Cross Society Manipur State Branch na Manipur da thogliba disaster kaya da awaba mayok naraba miyam gi mateng pangduna lakli asi khangduna mamangi MP Dr. R.K. Ranjan amadi haujik ki MP Dr. Bimol Singh na ambulance sing mateng pangba sina miyam gi mateng pangba hena ngamhale masigi mathangta Dr. Bimol na ही बोट अनि मतेंग पीबा सिना इसिंग इसाउ दसु हेना अवाबा ताराबा सिंगदा मतेंग पांगहनबा ngamle अनौबा वॉलंटियर सिंग सेमगटपा अमदि ट्रेनिंग पीबा रेड क्रॉस की फंडामेंटल प्रिंसिपल सिंग खंगहनना बखोनसि हाइकी Dr. Bimol na ambulance so daga rescue gi boat ani ma pibire motor boat ama strong current deploy to yaba ma pibi gani haibagi mai ayaba duma akoi phungjare adona flood ki respond to buside sida ena affected person da support pibagi kodong chabasi lera ani haibagi confidence to yam fazana lejare Loinana IRCS Manipur State Branch Imphal East Imphal West Thawbal Bisnupur Kaksing District Branch Sing amade makhoige handakta Manipur da thokiba chingisau sing da awaba tarba miyam da mateng pangkiba volunteer sing da citation amadi memento sing piduna taram okay amandi volunteerism gi spirit sing bo pukning thawatki Lions Club of Imphal Greater na Together as One haiba theme da peace poster contest pangthokre Lions International District 322D gi makhada Lions Club of Imphal Greater sinduna lining thau ising chaiba sanglen da tongan ba mahei sang sing da tamba mahiroi kungamanga na sarugyaduna Together as One haiba theme da lai yekpa athoi hen tanake contest aduga mari lenana Lions Club of Imphal Greater gi chairperson M Syam Babuna Lions Club na Malem gi thakta pangthokliba Together as One haiba theme da peace poster contest ki manung channa pangthokpa contest amane contest asida grant winner amasung merit winner khangadabani
Contest asida masagi sahi tara mathoi dagi na tara humdoi forward leiba mahiroi singna saruk yaba yai grand winner taba aduge mama mapa yauna club adugi president yauna New York ta lemna mana loba chatpagi khudong chabalai manasu US dollar 5,000 oi lamdamasigi mahiroi singna mathang sahi da pangthokadaba changdamnaba singdasu mana asi launanaba khonasi haiki kajo punna magi artistic oibagi magi innovative idea do pukaraga matang gi theme dudi international lepakani lepku ka doiba theme du da angang jing du phajana coaching to hon bidna adu ma to holaga sigi winning prize akoi mangal loisi akoi manipur na lausi haiba bano sima message ma pijari punna hingminabagi wakhalon piba peace poster campaign Lions Club International District 322 region 6 Zone 9 gi makhada Lions Club of Kanchipur Greater Nasinduna Pangthokre Together as One haiba thimda Manipur University gi main gate ta mayok navada leiba ISDFC Bank building da pangthokiba peace poster campaign aduda class 8 fawda tamliba mahirui singna athoi hen tanake Lions Club of Kanchipur Greater gi president S Bhumeshwar na peace poster campaign asi malengi thakta pangthokliba sigi manung channa mahirui singda punna hingminabagi wakhalon piba amasong miyamda paujel piba oina sinbani changdamnariba sida makok mathang taba singna district ki thakta changdamnabada sarugyagane amade state ki thakta chap manaba thim asida sangdamnaraga makok mathang taba sing international ki thakta changdamnabada sarugyaba fangani haiki mapung an pangthoi bisi akoi gi team di peace poster contest ki team di together as one akoi punna hingmin si habagi team da akoi pangthok sabani hai basing asi akoi gi international gi wena pangthok puni mafam khuding da pangthok no da ngasi gi han boina akoi gi Kanchipur Lions Club Kanchipur Greater na pangthok sabani team jina pi paujeng di akoi world la iba akoi gi mi pok akoi na poiba mi pok mapok sida akoi amatani haibagi kholao du launaba sinbagi mongni sina maru singda akoi gi tung koina kana piba du wakhalo na du morom da lakpa oina khangni han khani Hatada laiba Y Academy da mifam ama pangthuktuna Delhi amadi NCR da mahitam lakwa singna Delhi Manipuri Pangal Alumni Association sem kibaga loinana AMD Amjad Ali Khan amasung CS Khairudin Sana mathang sitna president amadi general secretary oiduna interim executive committee su semkre education sports amasung sotharaba singda mateng pangbada mideng thamduna semkiba alumni association asida Delhi amasung NCR dagi degree diploma certificate 5 singna member oibiu hairi Indian Dental Association, the Department of Oral and Maxillofacial Surgery, Dental College, Jenims ka kusam naraga basic life saving training program ama Jenims ki auditorium da pangthokre Dr. Namarakpam Charan na lusingduna pangthokpa training aduda dental professional yauna delegate chahumukna big season arba handling tauba amade matau karamna CPR taugane haibana chingba hand holding tauduna takpiki Lamding Educated Welfare Association Lewa Thobal District na miyam gi yaifana na ba thabak paikhalakoi sargam oina National Highway dagi Lamding Sangayum Form amade 10 tha faudun chaliba lambi asigi saruk ayamba port holes ngakta ngaiduna lambi da gari thoba amadi khongna chatpada natai chadaba fibam orakpadagi lambi asigi Lamding gi saruk ta lairiba port hole sing ase Lamding Educated Welfare Association amade khangabo kendru gi MLA o Surju Kumar ga khusam naduna port hole sing nungna mention kre ngasigi port hole sing menbagi thabak adu da lewa Lamding gi member kaya amadi supporter kaya sarugya ke ngasigi port hole menbagi thabak adu da lewa Lamding gi advisor Harida Sorok khaibamna government na kolas tharakpa ngaibada lambi ase Kongi kong ngakta ngarektuna nong khajiktang tarakpada khongna fawba chatpada yaraktabadagi fibam lakpada lewana Lamding lambi ase khajiktang fibam fagadana ba khonarakpase yamna thaganingai ni haike Apunba Fitness Center AFC na Sinduna Chatharakpa Set Level Transformation Challenge ki Manung Channa Tarasuba Edition ki oina ngasidagi first screening Apunba Fitness Center Rims Road ta pangthokpa hokre nupa participant chani hena amasung nupi participant humfu hena sarugya kiba first screening aduda participants singi weight height na singba on ke first screening aduga mari lenana
10th AFC State Level Transformation Challenge की Organizing Committee की Chairman Soibam Ravi Kumar amasung AFC Founder Yumnam Hamlet na ngasi pangthokliba first screening asigi matungda final screening amasung mega event 2026 की January mari amasung January taraga mathoida pangthoklagani lamdam asigi tongan ba gym kayada sanariba miyoi singna transformation challenge asida sarugya view mamangda sarugya kiba participant masingdagi handak chahina hengalakle challenge asida sarugyariba singna drugs sizinadana sarugya view challenge asida sarugyaba singi maithiba laite participant khudimak mai pakpa ngaktani haike अखोइना ngasi tawne sinjai akoi sijing tar sana ba khatna participate tawni hai bi wale jade any way mana convenient oi ba mana satisfy ko sana janu akoi gi ai ma masana identify hamna ko hona da ma gi effort to madu da akhoina motivate to kharo mi khudimo masa mu fit oina lehen ge ha se ai amu igi wakhat gi droga ai sija gi me ada mi khudimo masa fit oi mase ai gi dream ni mi khudimo Mr. India pwede putukon ngamde kayo mo da ma gi body gi type lai ko mo meso mo indong kam yam legre aduna fit oi budi khudi mo adum oi bi jai ha se ai asa dai sinjabni adu sigi competition sida yaw buda kana ma ki band lete loina winner ni mana kilo manga da gen so magi exime ni aduga kilo manga da taraga so magi exime ne ba sigi tournament mai thi ba so gokde aduga karigumba any HYS na sigi competition na sida karigumba drug am da sin bigino kaino da sigi prize na ai life na te na sa fit haibne aduna without any drug ta koina commission to jabne ko 4th year undergraduate program hangbagi issue government na thubada loishindrabadi desamna October gi student union singi mifam ama issue asi loishilagani hairi NEP 2020 gi matung ina college singda 4th year undergraduate program hangdokpiu haina desamna mamangi lengak amadi housing ki PR gi lengak asida kayara khan haizekre aduda housing higher sec education gi oriba authority singna August 13 amadi 18 da order ani thoktuna fee structure amadi admission tawnanabagi matam pk tawda ba manba lengak ki order ani asi maya yaudaba kai amagam pankak oire housing lairiba fibam asida mahiroi kayage academic career da mangbagi oithokpa leire haina desamna lawi maramaduna October 3 ki ayuki pung 13 taba matamda desam head office da 4th year undergraduate program hangane haina lauthokraba college singi student union singi mifam ama pangthoklagani mifam asida mahiroi singi Khandraba higher education ki commissioner amadi director gi mathakta karamba makhal gi agitation tawbana Sunagadagi habadu khanagane government na order thoktuna mahiroi kaya admission tawsin halle aduga mahiroi singbu takpi tambina ba ozadi thaurang tawbidre government na thaurang tawnana ba honabagi mahutta college singi principal singda insinduna masana thaurang tawjanana ba informal oina college singda khanghanduna leire government ki award pa ozabu college ke principal singna kamdauna lawgodoribano housing college khara di department khara gi oza lawnana ba advertisement thoktuna principal singna khonari thongasi principal singbu baligi hameng ohenna ba sinbani haina desamna lawi housing mahiroi singna oza leitana admission tawsiluba amadi kaya amana admission tawnana ba sem saduna leire aduga nakan amaromdana 4th year undergraduate program ge exam tawgudaba matamna November da oire college khudingmakta amasu oida 4th year undergraduate program hangdokpa haibasi desamna pukning thogaringai oide akhanaba college khara da 4th year undergraduate ki desham honors with research ki program hangdokpa amadi 4th year undergraduate ki degree with honors hangdokpa asine adunata dana lairiba college khudingmakta program asi hangdokani haibasi practical oidaba government ki thawong amani haina lawi hairi housing pawge marthana temper break amatang lawjari मतमगी नुंगसित नुंसा अमदि अयिंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिब खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayam bamukahana taram nokchori loina makata ba pau pizari BJP na Manipur thugaire Congress na tana ataina semjin mungamloi haina MPCC gi
स्पोर्ट्स डिपार्टमेंट की चेयरमैन वाहेंगबम रोजित एलाइस बुलेट ना खेटेगांव केंद्र की मनुंग चनलैबा पोरोंपा थवान थाबा कम्युनिटी हॉल दा पांगथोखिबा बोट चोर गाड़ी चोर की खेटेगांव केंद्र की सिग्नेचर कैंपेन हौदोपै थौरमदा फोंदोखरे MPCC स्पोर्ट्स डिपार्टमेंट सिंधुना पांगथोखिबा थौरमदुदा MPCC की प्रेसिडेंट कैसाम मेगाचंद्र हैंगांग केंद्र की कांग्रेस की मिरेप ओइकिबा पी सरचंद्र ओइनांग केंद्र की एक्स MLA एल राधा किशोर चिंग सिंगना सरुक याके थौरमदुदा के मेगाचंद्रना बोर्ड हुरानबा मणिपुर हुरानबा सिंह चौकरी थादो हाइदुना खोलाउ लाउके मणिपुर से कई तौदरे सेंटर की सरकार उच्च प्रजा मैम से वहल थमी है कौदब फैये मणिपुर की सेंगना कांग्रेस सरकार नतना शांति पोरपंगमोई खुदम हाइजगे डबल इंजिन सरकार ने सेंट्रल गवर्नमेंट बीजेपी सरकार का स्टेट गवर्नमेंट बीजेपी सरकार से करीबो मखन की मरीसु लेनते भिखारी दौन नीरग सेंटर सी तौबियु सी सेंबियु सी मत याबियु हाइदना नुटी भिक दीब चतदौन सेंटर संगिए से नाय मतन जामन काय निगाइनी सुनाई तौदना बियान एक्सटेंड तौर कांद नीब थाखने की चलगा सरकार जो सेंबिते हन्नगा कुछ ताबिदे सेंटरना रिवोल्यूशनरी पीपल्स फ्रंट RPF की चेयरमैन ओरंबा लाइखिद्रबा इरेंगबम चौरेंगी हुफुनिपान सुबह मपोक कुमोन गमरी लेना एसे कॉम्पिटिशन अमा लाखलिबा अक्टोबर 12 दा कांसीपुर लेबा स्टैंडर्ड रॉबर्ट स्कूल अमदे कैथलिक स्कूल दा पांगथोकगन हाइना इरेंगबम चौरेन मेमोरियल ट्रस्ट की सेक्रेटरी हुइड्रोम संजोइना पाउमिसिंगदा फोंदोक्रे मणिपुर प्रेस क्लब ता पाउमिसिंग उनबदा संजोइना मखा ताखिबदा पांगथोकदोरिबा एसे कॉम्पिटिशन असगी टॉपिक पॉलिटिकल स्टेटस ऑफ मणिपुर 1947 1949 ओइगनी कैटेगरी A अमदी B हाइना खाइदोकनी कैटेगरी A द क्लास 8 गिना क्लास 10 फाउबा ओइगनी यामद्रबदा वाहै लिसिंग अमा इगदबनी कैटेगरी B द क्लास 11 गी मथक्ता हौजिक तमलिबा अमदी पास तौरबसिंग यावबा हंगनी यामद्रबदा वाहै लिसिंग अनीदगी तादना इगदबनी कॉम्पिटिशन असिगिदमक MSF ऑफिस ता अक्टोबर 10 फाउबगी मनुंगदा फॉर्म पिशिंगदबनी कैटेगरी अनिमक की फर्स्ट पोजीशन ताबदा लुपा लिसिंग कुन सेकंड पोजीशन दा लुपा लिसिंग 15 थर्ड ता लुपा लिसिंग 10 अमदी कंसोलेशन प्राइज की 10 खनगलगा लुपा लिसिंग अहुम पीगनी कॉम्पिटिशन असिगी प्राइज सिंगना नवंबर अनीदा पांगथोकदोरिबा हुंफुनिपान सुबा इरेंगबम चौरेनगी मपोक कुमोन थौरमदा यंथोकनी हौरक्लिबा महैरोइ सिंगना कुमजा लिसिंग अमगा चमापन निम्फुगा तरेटगी लिसिंग अमगा चमापन निम्फुगा मापन फाउबगी मणिपुर खंगदबा यादबा अमदी नैनफम थोई खनबदगी थौरम असि छिनबनी महैरोइ सिंगना सरुग याबियु हाइखी अक्टोबर की तांग 23 इरेमम चौरेन की मागी हुबुनिपान सुब मपोक कुमोन मई लेना एसे राइटिंग कंपटीशन में पांगथोकजगनी पॉलिटिकल स्टेटस ऑफ मणिपुर 1947 to 1949 है मसीगी मरक्तुदा हौगिबा मयामदगी मयामदन हेना खरा हेना हौरैबा गांगसिंग सि खंगनब हाइतारे तोकजबनी मसिदा कैटेगरी अनि थोंग लेजगनी लोन दि अखोइन इंग्लिश मणिपुरी हदी इंग्लिश मणिपुरी रोमान मयेक्ता ओइबा इंग्लिश मयेक्ता इरगा मणिपुरी की वाहन थोंगतो ओइजबा माना सु तोकजगनी आर्ट सोसाइटी मणिपुर सिंधुना सेकेंड टेम्पेरा पेंटिंग एग्जिबिशन ngasi हौदोखरे आर्ट सोसाइटी मणिपुर सिंधुना था सिगी तांग निपान फाउ पांगथोकदबा सेकेंड टेम्पेरा पेंटिंग एग्जिबिशन क्वाकेथेल तिदिम लाइकाइदा लैबा इम्फाल आर्ट गैलरी द आर्ट सोसाइटी मणिपुर के प्रेसिडेंट इंचार्ज खेटुमिम जुगिंद्रोना हौदोके एग्जिबिशन असिदा आर्ट सोसाइटी मणिपुर सिंधुना अगस्त थागी तांग 12 तरागा निफान फाउबा पांगथोकिबा सेकेंड टेम्पेरा वर्कशॉप तगे थौलक्किबा लाई कुनगनिपान उटले लोइनना मणिपुर की सकनाइरबा सीनियर गेस्ट आर्टिस्ट तरेट न येकपा एक्राइलिक अमसुंग ऑयल पेंटिंग निपान अमगसु उटले एग्जिबिशन असि तांग निपान फाउबा नुमित खुदिंगी नुंगथिल पुंग 3 दगे नुमिदांग पुंग निपान फाउबा मियामना येंगबा यागने हाइनसु आर्ट सोसाइटी मणिपुर की सेक्रेटरी चांदम ललितना फोंदोखी
S. Kunjabihari iba Progressive Writers Association na puthokpa essay on some issues on education ngasi Manipur Press Club ta phongkre. Thoromaduda Progressive Writers Association ki advisor Langol Ivoyaima, writer and critic Samurai Latpam Pralhat, writer and translator Laistrom Memo na chingba singna sarugya ke thorongamari lainana aiba S. Kunjabihari na education department ta thabak tawringai da education da lairiba asoiba kaya ovangam ke maroina ozamatik chadaba kaya yauba laingak na khallaba oza singge mahut sinba khulgi mi thamlaga tolob yenbana singba thawong kaya sa tharakpagi matangda ibani haiki Arambai Tengol Unit 20 Sajing Sinduna Haukiba September Taragamari da Laibak Ningbada Yumfam Oiduna Pangtokiba essay competition ge Makong Matang Taraba Singda Manamatum Yentokuna Pungning Togatpagi Tauram Chajing Lai Haraubungda Pangtokre Tauramaduda Manipur University ge Manipuri Department ge Assistant Professor Dr. Naurem Ahanjau Maitai Lilong Higher Secondary School ge Principal Dr. NC Santa Standard Robert Higher Secondary School ge Kansipur ki Chairman Okram Landhoni amasung All Sajing Maira Paibi ki President Maibam Benuna Maroiba Musing Oina Sarugya ki Bagaloina Mui Kyasu Sarugya ke Manipuri Theatre Academy Mata Wangoi Amadi Wangoi Dramatic Union Anina Puna Kusamnana Sinduranga Si Sahitya Academy Awardees Sing Harau Tayam Oktuna Pungning Thogatpagi Thauramama Pangthokre Wangoi Dramatic Union gi Holda Pangthokiba Thauram aduda Chief Conservator of Forest Longjam Joy Kumar Singh Amadi Saknai Raba Aiba BK Wahengbomna Dice member Oina Sarugya ke Sahitya Academy Awardee Ani Amadi Bal Sahitya Puruskar Awardee Mayengbom Santomani Singh Amadi Translation Awardee da Sobamsa Indra Kumar ni Thorongomari Lainana Wangangloi Singh na Manipur Malem da Saktakpada Art and Culture Sports na Achoba Thogdang Laure Manipuri Loan gi Sereng Wareng Kayabo India gi Lairiba Loan Singh da Translation Togduna Award Phangba Habase Araiba Thabak Nate Haike Manipur ki mafum kayada lagaw khawbagi chatnabi amagumna chatharagli basi mari leinaba singna matam chana thinghongna naba mideng sangbiu haina irengbom irabot Celebration Committee ki Maikai dagi mari lainaba singi pukning singsilakli Committee ki Founder Secretary I Sobha Chandrana Bisnupur District ki Irengbam da haukiba numit kharani ki mamang dagi sigumba lagaw khawba se ngasi fawba adum makha sathadun lakli Covid na sahi kaya ama Manipur ki irang na maram oiduna mahirwe kaya ama mahi tambada akaiba kaya thengkhang kaya da piduna lakli ba sida haujik mahi masing tambada pukning khara changlakpa matam asida amok asigumba lagaw khawba Diwali sanaba asigi Tungi Yumbi Oigadoriba, Mahirwe Kayada, Jauna Akaiba Amadi, Apan Oire, Maramaduna, Mari Lena Singna, Mideng Sangbiduna, Haugalakliba Mirol Asibu Kanbada, Aikoi Punamakna, Saruk Yaminasi Haike. Bisembo District Manunda Laiba, Irium Kogan Asida, Ozi, Rakau, Kaudana, Taumaramna, Iriumunda, Lairiba, Imung Manung, Kogangi, Nupi Amang, Raza Kudima. Wanare, Leba Asisu, Damdu Litadana, Laiba, Iramdam Amani, Maramaduna, Mari Lainaba Department, Police Department, Niem Jambidana, Asibunaba, Patabataba Si, Amutadi, Kohan Biduna, Iremon Kunung Asibu, Papa Maikaida, Uropio Haidana, Hajeri. S. Kunjabihari na iba Progressive Writers Association puthokpa essay on some issues on education ngasi Manipur Press Club ta phongkre Thoramaduda Progressive Writers Association ki advisor Langol Ivoyaima, writer and critic Samurai Latpam Pralhat, writer and translator Laistrom Memo na chingba singna sarugya ke Thorangamari lainana aiba S. Kunjabihari na Education Department da thabak tawringai da education da lairiba asoiba kaya ovangam ke maruena ozamatik chadaba kaya yauba laingak na khallaba oza singi mahut sinba khulgi mi thamlaga tolob yenbana chingba thawong kaya satharakpagi matangda ibani haike Chokotba lamsingda gross domestic product state income mena national income mena total chamagi manung taruk khuding si education namsi health ki khaidu e ko India da 6% phawdi 5% phawdi thade biu haiba se 2.5 yaudu tawre adunadi sugyam darka le de sukak phange aduri woidre aduna policy phane pharasu somda khoina tawdu bai khoina tawbidra ba aduri dum phibam si pop tarane ne adi wakhan aina article se retire tor matung da ne aina phongtok serisi
Ahanba United Pentecostal Church Northeast India Chandel District Annual Sports Meet 2025 Pangthokre Nupagi Football Final da Champion Rungchung Bina winner Women's Football da Riverland and Sinadam na Champion Men's Volleyball da Tampi and Kangbung na Champion Women's Volleyball da Tampi and Kangbung na Champion Oikre Loislakpada maruoiba pau amuk kahanna pizari Anoba lengak ama semnaba housing Delhi da leiriba BJP amasung masiga chatminariba MLA singi mifam ama hayeng Delhi da pangthoklagani Manipur Information Commission da citizens singi second appeal tarokpagi chang hengelakli haina State Chief Information Commissioner Koijam Radeshyam na high grade Mahusagi khalngakuna thamnanaba pandamda Mahirui Singi Nomgi Oiba exposure visit ama Karang Ithat amadi Kaibul Lamjau National Park ta chatkre Housing Forward Manipuri Pau Matan Stelo Jere Mireng Tabiri Bapunamak Pamuka Hana Kurumjere